ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯆꯥꯝꯃꯒ ꯍꯨꯝꯐꯨꯃꯉꯥ ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯏ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯂꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯅꯤ ꯃꯥꯌꯣꯛꯅꯕ ꯀꯤꯗꯨꯅ ꯆꯦꯜꯂꯕꯗꯤ ꯃꯥꯏꯊꯤꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ इकाई इकी लाना शूब नोम तौदुना इमुंग मनुंगी खजिक्तंग मेंखत्प ngamnanaba honage haiduna honaba kaya amasuni शूब नोमगी हाइनबी लेरक्त्रबा चिंदा अकन अथौ साबा अखंग अहि सादुना लेरगा खुट अदुना खोंग अनिगी काराक्तो लोसन्दुना लेरगा करीबो तालकनी करीबो फबोइरकनी मियोइबनीना फजबदी खंगी अहाउबदी चानिंगी मियोइबगी ख्वाइदगी ngakpa amadi खरा अमना मतम कोनदबा मखै सुई नोमी मधुमक्तदा नुंगाइबा ngamde खरा अमना मीगी तौबा थबक्ता ओजा सादुना क्रिटिसाइज तौबा मसागेदी येंगदबा मीने तौबा खुदिमक्ता चगत चगत ngangaga हराउजबा करीमतो होनदना ngango sakलुरगना करीमतो चंगदबा ngangbगी जाति इसिंग लितबा तौथोरकपदना थुत लाउबा खरा अमना मीने खजिक्तंग फगलकपदा कलकपा येंगथिबा करीबु तोंजगदोरिगे अमुक्तंग तिनजो थदुना खंथरगा येंगबियुनी अखोइना पोक्लिबा मपोकसे यामना तांगबा मपोकनी हिंगलिबा सबम सबम दुगी मतुंगिना नुंगाइबा अवाबा हाइबदुना तोंगानबगी वान अदुबु अइखोइ मियोइबनी इमागी गर्भ मनुंगदा मियोइ ओइना पोक्त्रिङेदगी मियोइबा अमुक ओइना सागलकपा मतमदा मिट उद्रिङै खोंग पान्द्रिङै इमै अमगा फेरे फेरे हाइदुना इमागी गर्भनुंगदा मी अमा ओइनबगीदमक अकनबा लांथेंग अमदा माइ पाकना मियोइबा अमा हाइबदु ओइनेनबगी खोंथांग अदु थांगदुना लाक्नबा जीबा अमनी खंथादुना मुग येंगबियु ngasi pawbada prithibida lekiba aphawba miyoi amatana kanagumba miyoi amatada criticize tawkidaban makoina thengnakiba makoigi waridi miyamna naini makoina thengnakiba awawa kaya dudi kana amatana thengnaba pamdi ai sumangai mi sumangai kana amata masigumase adumak tawdaba ngaktan poklabadi mi oina nomadi soidana sigadaban hinglingaida aina aigi imungi aigi lekaigi aigi khungi अइगी सनालाई पाक इरमदमगिदमक करीगुम्ब खरत तौबा ngamdragadi hinglubagi karimata kanade habese ningsingbigadabani adubu honaba suba nomatai mingondagi niraga chadanaba honaba tai punamak asida thamoi shengba minung sikhangba awaba masak khangba thaksi kasi naiba mibu nungsibiba tokthorokpada mipung khudimakna wah wah mana tawriba siyengo haiba haina hanabagi tawhanba makhaksu changdabadi nati नुंगाइबा फंगननबगीदमक मीगी थमोय कायननबा खक तौबदी मियोइबा मगी लिचनथि मदुगुम मी अमना पृथ्वीदा ngasi फावबा माइ पाखिबा लेते हाबि माइ पाखरबसु मखोयगी पुंसी अदो इतेन तेन बंगातन हिटलरना मियोइ कया मरुंगी पुंसी मांगनकी महाकी पुंसी कया यामना सांकीबा महा खक्तनथि दिक्तिक्तर कया मियोइबने मियोइबिगी मथक्तु ओतखिबा मियोइ कया मरुमले मखोयगी पुंसी अदुबु अरोइबदा करी ओइखिबगी आइसुमिनी अइना नोमा सोइदना फंगबा ताबनी अइना तौखिबदुगी मतुंगिना अइना मीगी मांगनबा तौरबदी अइगिसु मांगबा हाइबसे नोमदी सोइद्रबनी ngasiगी केस असे पंजाब तो थोकिबा थौदोक अमा खंग राहुल कौबनहा अमखक लेरमी ममा मपा अमदी मनाव नुपा अमगा पुन्ना लेरमी हिंगनबो होनबदा ममा मपाना मखोइबो वाना होनदुना मी ओइननबो होनरखि राहुल चावरखि करी थबक तौसिगे खनबदा तौफंग करीगुम मता खंगलमदे महाकी मपासु उत्तर प्रदेश ता लेदुना इमुंग अदुबे हिंगबा ngamnanabagidaba mahakna ngamba thabak mafam adudu suraga sel thum tharakuna makhoibu chaunabি yongam adubu machanupa rahulna thabak ama phanglabadi mahaksu chaurabanina imung manungidamo mateng pangge haiduna mahak honananabagidamak sem saram manaw nupagi mahimasing tamnananabagidamo honage habasu khanjaram asumna mahak thabak thiba horaki mamai thangda suras kauba usubagi thabak toba contractor makak thengnaki महाकी मनाक्ता चतुना थबक यावरगे हाइदुना महाना खनकी अमदी मदुदा महाना थबक सुफम अदुगी मपु ओरिबा सुरस्ता उनरमी अमदी महाना हाइकिरम आइसु थबक चमते यावजगे सिदा हाना नंगबो कारपेंटरी गी थबक सुरक परा नेबुंगो अदुदी आई यावजरकते अदु ओरबदी कमायने मफम असिदा थबक यावदुनोने नंगबो आई सुम तमना तमना दुम यावजगे मयाम सुरिबसिगी मतेंग पांगलगा आई अदुम ngamnaba honajage पैसा दि पामनमगनी ने हा पैसा गी नत्रो नंग मफम असिदा यावगेना लाइसा
Sir, lana khanbigano. Apiba kharado. Ai adum yajage. Ai yam thuna hainabasu honajage. Adu hekte yaba nate debongo. Yengbada laiba thabak diko. Thabak oina surukba matamdadi askok yamna changba thabak nida. Yamna wakraba jani. Nongmanini sida thabak subada nang adum chen khigadabani debongo. Nate. Ai bomutang thajabiyo. Ai soidanamaki hainanabagidam honajage. Ai adugumba mido. Ai nate. Aduga ai adumaina so ai tokjarui. Nangi na thamoi sengbasigi hairurabadi fare thamada lupa lising ani changa asidagi henadi aina di piba ngamoi adugane ware haiduna mafam asida phamduna leitholaba thabak suduna nang adum leiba taragadi ko nang thabak se dum tokpa tab ai ngamna bo honajigi adugumado ai amato tholoi madu hek tholapada ai bodum tanthokpiyo magi wahai aduda carpentry gi contractor oiba surasna thajaram amadi man haram Hitesh sidalo sir sidalo se ngasidagi akoigi mafam asida thabak suba yaurgadam thabak tu nokoina amto tapiu ne ko kari adu nangi naming du kari ba aigi min Rahul okay Hitesh thabak haina ba nokoina khara taw yam thona haina ba nokoina khara tapiu ne ko asumna Rahul mafam adu de thabak suba yauba horki tha amada Rahul angak paphangna thabak kana suram mahaki matawaduda Surasna penjaki thabak suminaba kayana Rahulbu yamna luna shutorami magi mathwa yogjaba thabak haigalakpa angakpa oirami asumna tha ohumda thabak yaurokpada Rahul makhut yamna nanba thabak subada yamna ningthijaba miyoi moiraki mafam aduda thabak suba yauromba miyoi kayadagi Rahulna surukpa thabakna yamna phajaba hilaki noma makhuigi mapu Surasna masigi uposidi yamna phajini he Hitesh Nangi design si yamna fajarine Suraj bhai sidi aina nanti Rahul na sabane Suraj na wafam asi tabada angapa forum asumna maha thagi paisa mahak na subagi matungina hena phangba hoki thabak suriba mayamdagi khwaidigi hena paisa phangba khwaidigi tangba haibadu Rahul no oirame masimak mahak na tawjaruba mahak na hairuba mahi adugi matungina adubu migi makhada thabak subanina ayamba paisa di Suraj na phanglami mahak karimata nungaitabadi toromdi asumna sahi ama khara hena thabak surba matungda Rahul thabak asida thoina haithoi singthoi ba haibadu oirami chahi ama asumna khara helaklaba matungda Rahul na Suraj daijik Suraj bhai ai wafam am daijik Rahul kari amuk tawre pesa darka leirabro adugi nati Suraj bhai adudi karino hairodana nang karino na ingonda hainingibo Suraj bhai ayumda ima aduga aigi apopana mafam amada thabak suduna leibane ma inaunu pasu semgudabai wali ai sana mafam asida taliba paisasina aigi mamonungda pubu khara wari Suraj bhai na paisa du yamna pide haibagi wanati ai mafam asida natabada atopa mafam amada aigi lanai oina thabak ase ai haudok saragena ai haijariba masida kari nungai taba legadagi Rahul yamna chumi nangna hariba thabak to nasagi tawjabada kasu kaiba leide ado swai anakpadadi nang hanganu ne ko ai amu aigi business bera karakane adu nangna hange haragana atopa mafam amada hangu yaida nangi awar pa lerbu matam dengonda dum hairo aduga thabak se aina tawribe se arai bedinate adu nang sumasi nang ngamnanan magi damang khanba taba khongdu thangdoklo rodi mai pangna hono bataba Suraj bhai ai usangi ngamatang tawjaraki kariguma mai thiragana ai mafam asida mo halaki asumna Surasna ayaba pibadagi Rahul masagi business asi tawba hoki asumna mahaki pokminaba mahaki manawnu pasu semgadaba leibana Rahulna mahak yamna kanu honaki Rahul gi khut phajaba thabak phajaba mataw asida mahak u subagi thabak asida asum contract kaya marum phangba horaki atenba matam asida Rahul mahaki thabak asita sengna mai pakpa haibadu oiraki adubu khangaudana mahaki apokpa Uttar Pradesh ta leiriba adu masangamdre haiduna sonjilakle haiduna paw makak laki amadi mapa adu masana banamram oduna mayumda lakpa ngamkhide masigi matungda mahaki mapa lawru nananbagi damak mamada wapam hawdoklam ima ai Uttar Pradesh salaga babado lawrugi masadu sonbado mahak mapam aduda ekhoiba khorang ngai duna leirangani mahana thabak suduna khoibu thalakibani haujiti mahak masangamdrabanina ekhoina mabu yengchinbi ba haibasi ekhoigi thongni ma manawnu pasonin harike Dada, aisu laki.
ꯑꯩꯁꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯂꯥꯛꯂꯒ ꯕꯕꯥꯕꯨ ꯂꯧꯕ ꯆꯠꯄꯗ ꯑꯩ ꯂꯥꯛꯈꯤ ꯅꯠꯇꯦ ꯁꯨꯅꯤꯜ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯅꯪ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯣꯔꯗꯔ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯑꯩꯁꯨ ꯆꯠꯊꯣꯛ ꯅꯪꯁꯨ ꯆꯠꯊꯣꯛꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ ꯅꯪꯁꯨ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯩꯉꯣꯟꯗ ꯂꯥꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩ ꯁꯨꯕ ꯉꯝꯗꯕꯗꯒꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯍꯤꯇꯦꯁꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯟꯅ ꯁꯨꯔꯝꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯣꯛꯂꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯌꯦꯡꯁꯤꯜꯍꯜꯂꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯗꯨꯒ ꯏꯃꯥꯒ ꯐꯖꯅ ꯅꯪ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯃꯄꯥꯕꯨ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯔꯥꯍꯨꯜꯅ ꯑꯔꯩꯕ ꯄꯩꯁꯥ ꯂꯨꯄꯥ 20,000ꯃꯨꯛ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯄꯟꯖꯥꯕꯀꯤ ꯖꯂꯟꯙꯔ ꯔꯦꯜꯋꯦꯗ ꯃꯍꯥꯛ ꯆꯠꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯥꯀꯤꯋꯥꯜ ꯚꯤꯂꯦꯖꯀꯤ ꯂꯧꯐꯝ ꯑꯃꯗ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯂꯧꯕ ꯆꯠꯈꯤ ꯑꯃꯗꯤ ꯀ꯭ꯔꯥꯏꯝꯒꯤ ꯁ꯭ꯄꯣꯠ ꯑꯗꯨꯗ ꯊꯤꯖꯤꯟꯕ ꯂꯥꯛꯈꯤ ꯑꯁꯤꯕ ꯑꯗꯨ ꯂꯧꯐꯝꯗꯒꯤ ꯂꯧꯈꯠꯂꯝꯃꯤ ꯑꯁꯤꯕ ꯑꯗꯨ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯈꯤꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯐꯝꯗ ꯊꯥꯡꯅ ꯊꯤꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯝꯃꯤ ꯃꯁꯥ ꯑꯗꯨ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯈꯥ ꯊꯥꯕ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤ ꯃꯨꯀꯦꯁ ꯁꯔ ꯑꯁꯤꯕꯒꯤ ꯃꯁꯥꯗ ꯀꯔꯤ ꯌꯥꯎꯔꯝꯃꯤ ꯁꯔ ꯃꯣꯕꯥꯏꯜꯁꯨ ꯌꯥꯎꯗꯦ ꯑꯗꯨꯒ ꯁꯔ ꯑꯇꯣꯞꯄ ꯃꯥꯕꯨ ꯃꯁꯛ ꯇꯥꯛꯄ ꯌꯥꯕ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯔ ꯃꯥꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯕꯦꯒ ꯑꯃꯗꯤ ꯐꯪꯉꯤ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯤꯔꯣꯜ ꯈꯔꯗꯤ ꯌꯥꯎꯏ ꯁꯔ ꯑꯗꯨꯗꯤ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯠ ꯆꯩ ꯊꯤꯔꯤꯕ ꯄꯨꯂꯤꯁ ꯑꯃꯅ ꯁꯔ ꯑꯁꯤꯗ ꯃꯅꯤ ꯕꯦꯒ ꯑꯃ ꯂꯩꯔꯦ ꯁꯔ ꯄꯩꯁꯥꯗꯤ ꯌꯥꯎꯗꯦ ꯁꯔ ꯑꯗꯨꯒ ꯑꯥꯏ ꯀꯥꯔꯗ ꯑꯃꯗꯤ ꯌꯥꯎꯏ ꯁꯔ ꯁꯤꯗ ꯄꯨꯔꯛꯑꯣ ꯌꯦꯡꯒꯦ ꯂꯥꯎ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯔꯥꯍꯨꯜ ꯃꯥꯊꯨꯔ ꯖꯂꯟꯙꯔ ꯑꯥꯏ ꯀꯥꯔꯗꯁꯤꯃ ꯐꯪꯕꯁꯤꯅꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯔꯥꯍꯨꯜꯒꯤ ꯃꯌꯨꯝꯗ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯔꯥꯍꯨꯜꯒꯤ ꯃꯃꯥ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯁꯤ ꯔꯥꯍꯨꯜꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯟꯁꯄꯦꯛꯇꯔ ꯃꯥꯒ ꯉꯔꯥꯡ ꯏꯀꯣꯟ ꯀꯣꯟꯅ ꯄꯨꯡ ꯀꯌꯥꯗ ꯄꯥꯎ ꯐꯥꯎꯅꯒꯦ ꯏꯟꯁꯄꯦꯛꯇꯔ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯥꯎꯅꯩ ꯃꯍꯥꯛ ꯀꯩꯗꯧꯕ ꯆꯠꯄꯅꯣ ꯑꯗꯨꯒ ꯀꯗꯥꯏꯋꯥꯏꯗ ꯆꯠꯀꯅꯤ ꯑꯁꯤ ꯍꯥꯏꯔꯝꯒꯦ ꯁꯤꯇꯥꯄꯨꯔꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯂꯩꯕꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯔꯥꯍꯨꯜꯒ ꯑꯩꯒ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯁꯨꯅꯤꯟꯒ ꯂꯩꯕꯅꯤ ꯁꯨꯅꯤꯟꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯃꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ ꯁꯤꯒꯤ ꯑꯥꯏ ꯀꯥꯔꯗꯁꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯑꯥꯏ ꯀꯥꯔꯗ ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤ ꯇꯧꯔꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯆꯥꯅꯨꯄꯥ ꯁꯨꯅꯤꯟꯗꯨ ꯐꯣꯟ ꯇꯧ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯃꯃꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯆꯣꯡꯆꯤꯟ ꯍꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯨꯅꯤꯟꯗ ꯀꯣꯜ ꯇꯧꯈꯤ ꯁꯨꯅꯤꯟꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯣꯛꯇ ꯂꯥꯛꯈꯤ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯨꯅꯤꯜꯒ ꯂꯣꯏꯅꯅ ꯃꯃꯥꯒ ꯌꯦꯡꯂꯝꯃꯤ ꯔꯥꯍꯨꯜꯒꯤ ꯑꯁꯤꯕ ꯃꯁꯥꯔ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯔꯥꯍꯨꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯝꯕꯗꯒꯤ ꯃꯃꯥ ꯋꯥꯟꯊꯈꯤ ꯃꯅꯥꯎꯅꯨꯄꯥ ꯁꯨꯅꯤꯜꯁꯨ ꯌꯥꯝꯅ ꯀꯞꯆꯈꯤ ꯑꯁꯤꯕ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯇꯥꯄꯨꯔꯗ ꯂꯩꯕ ꯔꯥꯍꯨꯜꯒꯤ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯔꯝꯃꯤ ꯗꯥꯀꯤꯋꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯔꯥꯍꯨꯜꯅ ꯁꯤꯔꯝꯂꯤꯕ ꯃꯥꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯐꯝ ꯑꯃꯅꯤ ꯄꯨꯂꯤꯁꯅ ꯁꯨꯅꯤꯜ ꯑꯃꯗꯤ ꯃꯃꯥꯗ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯈꯪꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯁꯨꯅꯤꯜ ꯔꯥꯍꯨꯜꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯌꯥꯝꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯃꯤ ꯑꯃꯈꯛꯅꯤ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯌꯥꯝꯅ ꯈꯪꯕ ꯃꯤꯅꯤ ꯃꯍꯥꯛ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯀꯤ ꯎ ꯁꯨꯕꯝ ꯑꯃꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕꯁꯨ ꯍꯧꯔꯕꯅꯤ ꯃꯍꯥꯛ ꯀꯅꯥꯝꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯃꯥꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯄꯨꯈꯤꯒꯦ ꯏꯟꯁꯄꯦꯛꯇꯔ ꯃꯥꯒꯤ ꯐꯣꯟꯅꯦ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯐꯤꯔꯣꯜ ꯈꯔꯒ ꯑꯁꯤ ꯈꯛꯇꯅꯤ ꯁꯥ ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗꯤ ꯂꯩꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯥꯕ꯭ꯔꯅꯦ ꯇꯁꯦꯡꯅ ꯂꯩꯇꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕꯒꯤꯔꯣ ꯍꯥꯏꯕꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯔോ ꯆꯤꯡꯅꯕ ꯀꯔꯤ ꯂꯩꯈꯤꯒꯦ ꯁꯔ ꯇꯁꯦꯡꯅ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨ ꯄꯟꯗꯦ ꯅꯣꯡꯃ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯕు ꯃꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯈꯤ ꯌꯥꯝ ꯐꯔꯦ ꯃꯍꯥꯛꯀꯤ ꯅꯝꯕꯔꯗꯣ ꯁꯤꯗ ꯑꯝꯇ ꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯝꯕꯔꯁꯤꯡꯁꯨ ꯈꯪꯂꯕꯗꯤ ꯁꯤꯗ ꯂꯣꯏ ꯏꯔꯝꯃꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯍꯤꯇꯦꯁ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯈꯤ ꯍꯤꯇꯦꯁ ꯔꯥꯍꯨꯜꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯒꯦ ꯁꯕ ꯔꯥꯍꯨꯜꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯝꯅꯁꯨ ꯌꯥꯎꯖꯕ ꯃꯤ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯔꯥꯍꯨꯜꯅ ꯍꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯍꯥꯟꯅ ꯇꯝꯕꯤꯕꯗꯒꯤ ꯂꯣꯏꯅ ꯍꯩꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛ ꯊꯥ 3ꯗ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯩꯈꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯈꯤ
ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯍꯥꯜꯂꯕꯁꯨ ꯃꯥꯒꯤ ꯊꯕꯛ ꯍꯩꯁꯤꯡꯂꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯌꯥꯎꯈꯤꯗꯦ ꯃꯔꯝꯁꯤꯅ ꯊꯕꯛ ꯁꯨꯅ ꯋꯥꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯩ ꯊꯕꯛ ꯇꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯊꯦꯡꯅꯕꯗꯒꯤ ꯃꯥꯒꯤꯗ ꯊꯕꯛ ꯑꯃꯨꯛ ꯌꯥꯎꯈꯤꯕꯅꯤ ꯑꯁꯨꯝꯅ ꯑꯩꯅ ꯁꯨꯔꯖꯇꯒꯤ ꯊꯕꯛ ꯇꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯍꯨꯜ ꯊꯦꯡꯅꯕꯗꯒꯤ ꯔꯥꯍꯨꯜꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯕꯛ ꯁꯨꯕ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯗꯨꯗꯒꯤ ꯅꯪꯅ ꯀꯂꯛꯇꯨꯅ ꯅꯪꯅ ꯔꯥꯍꯨꯜꯕꯨ ꯍꯥꯠꯄ ꯑꯣꯏꯔꯤꯖꯥꯠꯂꯣ ꯅꯠꯇꯦ ꯁꯥꯕ ꯑꯩ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯕꯛꯇꯤ ꯑꯩ ꯈꯛ ꯇꯧꯗꯦ ꯑꯗꯨꯒ ꯑꯩ ꯇꯧꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯗꯦ ꯁꯥꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯕꯨ ꯑꯩꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯒꯗꯕ ꯃꯤ ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯦ ꯁꯥꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯨꯝꯕ ꯈꯪꯅꯕꯗꯤ ꯅꯪꯅ ꯈꯪꯕ ꯂꯩꯕ꯭ꯔꯣ ꯁꯥꯕ ꯂꯣꯏꯅ ꯇꯤꯟꯅꯔꯕꯁꯨ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨꯗꯤ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯌꯥꯝꯅ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯁꯛ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯤꯕ ꯔꯥꯍꯨꯜꯅ ꯄꯣꯠ ꯊꯤꯟꯕ ꯆꯠꯄꯗꯒꯤ ꯈꯪꯅꯈꯤꯕꯅꯤ ꯍꯥꯏ ꯔꯤꯇꯦꯁ ꯐꯔꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ ꯐꯅꯤ ꯁꯥꯔ ꯑꯗꯨ ꯔꯥꯍꯨꯜꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯅꯪꯅ ꯄꯥꯏꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯁꯕ ꯑꯩ ꯁꯦꯟꯗꯣꯡꯒꯤ ꯃꯅꯥꯎꯅꯨꯄꯥꯗ ꯑꯗꯨꯃꯛ ꯄꯤꯔꯤ ꯁꯕ ꯐꯔꯦꯅꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯀꯧꯔꯛꯀꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯥꯍꯨꯜꯅ ꯍꯥꯟꯅ ꯊꯕꯛ ꯌꯥꯎꯔꯝꯕ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯈꯤ ꯁꯨꯔꯖ ꯉꯔꯥꯡ ꯔꯥꯍꯨꯜꯒ ꯑꯗꯣꯝꯒ ꯄꯨꯡ ꯀꯌꯥꯗ ꯄꯥꯎ ꯐꯥꯎꯅꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯅꯩ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯔꯕꯁꯨ ꯍꯥꯏꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯅꯪꯉꯣꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯂꯒ ꯇꯣꯛꯈꯤꯕꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯈꯨꯅꯦꯛꯇ ꯍꯥꯠꯂꯤꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯣꯏ ꯃꯍꯥꯛ ꯑꯩꯒꯤꯗ ꯊꯕꯛ ꯍꯩꯈꯤꯕꯅꯤ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯤꯕꯅꯤ ꯃꯥꯅ ꯍꯣꯠꯅꯕ ꯀꯟꯕꯗꯨꯅ ꯃꯍꯥꯛ ꯊꯕꯛꯇꯁꯨ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯍꯥꯛꯀꯤ ꯃꯅꯥꯎꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯕ ꯃꯤ ꯑꯃꯈꯛꯅꯤ ꯌꯥꯝꯅ ꯐꯔꯦ ꯁꯨꯔꯖ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯤꯕ꯭ꯔꯥ ꯍꯣꯏ ꯁꯥꯕ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝ ꯇꯣꯏꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯃꯁꯛ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯃꯥꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯑꯩꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯄꯣꯠ ꯊꯤꯟꯕꯗ ꯁꯣꯏꯗꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯊꯕꯛ ꯁꯨꯕꯁꯤꯡꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯂꯥꯛꯄꯤꯒꯗꯕꯅꯤ ꯐꯅꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ ꯔꯥꯍꯨꯜꯒꯤ ꯀꯣꯜꯗ ꯐꯣꯟ ꯂꯥꯛꯈꯤꯕꯗ ꯅꯝꯕꯔ ꯃꯁꯛ ꯈꯪꯗꯕ ꯑꯃꯈꯛ ꯄꯨꯂꯤꯁꯅ ꯊꯤꯕ ꯃꯇꯝꯗ ꯃꯜꯕꯤꯔ ꯁꯤꯡ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯏꯔꯝꯈꯤ ꯁꯤꯝ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯄꯨꯂꯤꯁ ꯆꯠꯈꯤꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯑꯃꯗꯤ ꯀꯣꯃꯜ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯣꯡ ꯍꯥꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯕꯨꯡ ꯃꯟꯖꯤꯠ ꯑꯃꯁꯨꯡ ꯃꯜꯕꯤꯔ ꯏꯃꯨꯡꯗ ꯂꯩꯔꯝꯈꯤ ꯁꯤꯒꯤ ꯅꯝꯕꯔꯁꯤ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯜꯕꯤꯔꯅ ꯍꯥꯏꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯅꯝꯕꯔꯗꯨ ꯑꯩꯒꯤꯅꯤ ꯑꯗꯣꯝꯒꯤ ꯐꯣꯟꯁꯤ ꯑꯣꯐ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯐꯣꯟꯗꯨꯗ ꯀꯥꯟꯅꯗꯕ ꯀꯣꯜ ꯌꯥꯝ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯅ ꯑꯣꯐ ꯊꯝꯕꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯐꯣꯟ ꯄꯥꯏꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯐꯣꯟ ꯄꯥꯏꯕ ꯄꯥꯏꯗꯕ ꯑꯣꯐ ꯊꯝꯕ ꯊꯝꯗꯕ ꯑꯗꯣꯝꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯕꯒꯦ ꯃꯜꯕꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯥꯈꯤ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯈꯔ ꯍꯪꯒꯅꯤ ꯑꯗꯨꯒ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯜꯕꯤꯔ ꯁꯤꯡ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯀꯣꯃꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯃꯟꯖꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯌꯥꯎꯔꯝꯃꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯕꯒ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯃꯜꯕꯤꯔ ꯁꯤꯡ ꯅꯍꯥꯛꯅ ꯔꯥꯍꯨꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕꯗ ꯀꯣꯜ ꯑꯅꯤꯔꯛ ꯇꯧꯕꯒꯤ ꯃꯔꯝ ꯀꯔꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩꯗꯤ ꯀꯣꯜ ꯇꯧꯈꯤꯗꯦ ꯑꯩꯅ ꯍꯥꯏꯖꯕꯗ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯤꯕ ꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯜꯕꯤꯔ ꯁꯤꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯔꯕꯁꯨ ꯀꯣꯜ ꯔꯦꯀꯣꯔꯗꯀꯤ ꯁꯤꯒꯤ ꯆꯦꯁꯤ ꯎꯔꯕ꯭ꯔꯥ ꯁꯤꯒꯤ ꯆꯦꯁꯤꯗꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯌꯦꯡꯕꯤꯌꯨ ꯄꯨꯡ 6ꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯣꯝꯒꯤ ꯅꯝꯕꯔ ꯑꯁꯤꯗꯒꯤ ꯀꯣꯜ ꯇꯧꯏ ꯊꯥꯖꯕꯤꯔꯕ꯭ꯔꯥ ꯀꯗꯥꯏꯗ ꯀꯧꯊꯣꯛꯄꯅꯣ ꯀꯔꯝꯅ ꯍꯥꯠꯄꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯄꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯃꯟꯖꯤꯠꯅ ꯍꯥꯏꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯏꯔꯥꯟ ꯁꯤꯕꯤꯔꯤꯕꯅꯣ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯔꯥꯍꯨꯜ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯔꯥꯍꯨꯜ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯁꯤꯅ ꯐꯪꯂꯦꯅꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯍꯥꯛꯀꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯝꯕꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯥꯔꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯜꯕꯤꯔꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯔꯥꯍꯨꯜ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯀꯣꯃꯜꯅ ꯍꯥꯏꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯅꯝꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡꯅ ꯔꯥꯍꯨꯜꯒꯤ ꯃꯔꯝ ꯂꯣꯏꯅ ꯈꯪꯏ ꯃꯈꯣꯏꯅ ꯔꯥꯍꯨꯜꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯔꯥꯍꯨꯜꯒꯤ ꯃꯔꯝꯁꯦ ꯃꯈꯣꯏ ꯈꯪꯏ ꯀꯣꯃꯜ ꯅꯪꯅ ꯔꯥꯍꯨꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯎꯕ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯔꯥꯍꯨꯜꯒꯤ ꯂꯩ ꯍꯥꯏꯕꯗꯣ
ꯑꯁꯦꯡꯕꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯈꯨꯝꯃꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯤꯕꯁꯦ ꯅꯪꯁꯨ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯨꯅꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯀꯣꯜꯗꯣ ꯄꯄꯥꯒꯤ ꯐꯣꯟꯗꯒꯤ ꯂꯧꯔꯒ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯔꯥꯍꯨꯜ ꯑꯩ ꯀꯣꯃꯜꯅꯤ ꯑꯩ ꯕꯕꯥꯒꯤ ꯅꯝꯕꯔꯗꯒꯤ ꯇꯧꯔꯛꯄꯅꯤ ꯕꯕꯥꯗꯣ ꯐꯣꯟꯁꯦ ꯊꯝꯃꯝꯃꯒ ꯃꯥ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯑꯩꯅ ꯇꯧꯔꯛꯄꯅꯤ ꯀꯣꯃꯜ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯑꯩꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯦ ꯑꯩꯅ ꯅꯪꯅ ꯂꯩ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯒ ꯊꯤꯕꯗ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯣꯠꯂꯤꯁꯤꯕꯣ ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯔꯥꯍꯨꯜ ꯑꯩ ꯑꯣꯐꯤꯁ ꯆꯠꯄ ꯊꯤꯡꯉꯤ ꯐꯣꯟꯁꯨ ꯂꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦ ꯀꯣꯃꯜ ꯑꯩꯒꯤꯁꯨ ꯕꯕꯥ ꯅꯥꯔꯦ ꯑꯩ ꯁꯤꯇꯥꯄꯨꯔꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯀꯨꯏꯔꯛꯂꯨ ꯌꯥꯝ ꯊꯨꯅ ꯑꯩ ꯍꯜꯂꯛꯀꯅꯤ ꯑꯗꯣ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯀꯣꯃꯜ ꯀꯣꯃꯜ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯀꯣꯃꯜꯅ ꯍꯥꯏꯈꯤ ꯔꯥꯍꯨꯜ ꯑꯩ ꯏꯃꯥꯅ ꯀꯧꯔꯦ ꯐꯣꯟꯁꯦ ꯕꯕꯥꯒꯤꯅꯤ ꯅꯪ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯩ ꯊꯝꯂꯒꯦ ꯁꯦ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯀꯣꯜ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯀꯣꯃꯜꯅ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ ꯀꯣꯃꯜ ꯅꯪꯒ ꯔꯥꯍꯨꯜꯒ ꯀꯔꯝꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯌꯧꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯐꯔꯅꯤꯆꯔ ꯈꯔꯒꯤ ꯑꯣꯔꯗꯔ ꯑꯃꯈꯛ ꯇꯧꯈꯤ ꯃꯗꯨꯒꯤ ꯑꯣꯔꯗꯔꯗꯨ ꯔꯥꯍꯨꯜꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯑꯣꯐꯤꯁꯇ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯤꯆꯥꯟꯅꯈꯤ ꯑꯁꯨꯝꯅ ꯃꯊꯪ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯐꯔꯅꯤꯆꯔꯁꯤꯡꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯋꯥꯠꯍꯧꯕꯁꯤꯡꯗꯨ ꯑꯃꯨꯛ ꯄꯤꯕ ꯂꯥꯛꯈꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯈꯤ ꯃꯥꯒꯤ ꯊꯕꯛ ꯍꯥꯡꯕ ꯃꯇꯝꯗ ꯏꯕꯥꯅꯤ ꯌꯥꯝꯅ ꯆꯝꯅ ꯆꯥ ꯊꯛꯃꯤꯟꯅꯩ ꯏꯟꯁꯄꯦꯛꯇꯔ ꯔꯥꯍꯨꯜ ꯌꯥꯝꯅ ꯆꯝꯕ ꯃꯤ ꯃꯍꯥꯛꯃꯨꯛ ꯆꯝꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯤ ꯌꯥꯝꯅ ꯆꯥꯎꯏ ꯃꯃꯥ ꯃꯄꯥ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯎꯒꯤꯗꯃꯛ ꯌꯥꯝꯅ ꯈꯜꯂꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯀꯣꯃꯜ ꯑꯩ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯔꯒꯦꯅ ꯂꯦꯞꯄꯤ ꯃꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯑꯗꯨꯒ ꯐꯤꯕꯝ ꯈꯔ ꯐꯔꯛꯄꯒ ꯏꯃꯥ ꯕꯕꯥ ꯁꯨꯅꯤꯜ ꯑꯩ ꯑꯃꯗꯤ ꯅꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯑꯩ ꯅꯪꯕꯨ ꯅꯤꯖꯕꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯏꯕꯥꯅꯤ ꯃꯇꯝ ꯈꯔ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯄꯩꯁꯥ ꯐꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯜ ꯇꯝꯖꯔꯛꯈꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯑꯩꯒꯤ ꯗꯗꯥ ꯃꯟꯖꯤꯠ ꯑꯃꯗꯤ ꯑꯩꯒꯤ ꯕꯕꯥ ꯃꯜꯕꯤꯔꯅ ꯑꯩꯒꯤꯗꯃꯛꯇ ꯅꯨꯄꯥ ꯊꯤꯕ ꯍꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯅ ꯐꯣꯟꯗ ꯍꯥꯏꯈꯤ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯕꯨꯡ ꯃꯟꯖꯤꯠꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯒ ꯀꯅꯥꯗꯣ ꯅꯪ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯅꯪꯅ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯥ ꯊꯤꯕ ꯍꯧꯔꯦ ꯑꯩꯒꯤ ꯏꯕꯨꯡꯅ ꯅꯨꯄꯥ ꯊꯤꯕ ꯍꯧꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯑꯩ ꯐꯣꯟꯗꯨ ꯄꯤꯔꯣ ꯐꯣꯟꯗꯨ ꯄꯤꯔꯣ ꯍꯜꯂꯣ ꯍꯜꯂꯣ ꯀꯅꯥꯅꯣ ꯅꯪ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯅ ꯅꯪꯅ ꯐꯣꯟ ꯇꯧꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯤꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯁꯥꯒꯤ ꯅꯋꯨꯟꯗꯨ ꯈꯣꯛꯂꯒ ꯅꯪ ꯁꯣꯔꯣꯛꯇ ꯐꯧꯔꯒ ꯊꯝꯃꯨꯔꯣ ꯅꯪ ꯑꯩ ꯀꯣꯃꯜ ꯅꯨꯄꯥꯁꯦ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯀꯣꯃꯜꯅ ꯔꯥꯍꯨꯜ ꯀꯧꯏ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯂꯩ ꯑꯐꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯇꯥꯕꯤꯈꯤꯗꯦ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯇ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯟꯖꯤꯠ ꯍꯥꯏꯔꯤꯕ ꯃꯕꯨꯡ ꯑꯁꯤꯅ ꯀꯣꯃꯜꯗ ꯍꯥꯏꯔꯛꯈꯤ ꯑꯩ ꯀꯣꯃꯜ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯀꯥꯍꯟꯗꯨꯅ ꯊꯕꯛ ꯌꯥꯎꯍꯜꯂꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯨꯄꯥ ꯈꯪꯅꯅꯕꯔꯥ नुपा कोइनननबा नंग नुपागा अरोनबा मरी थमननबगिदमक अखोन ऑफिस तदुदा थबक याहनबा नते ngasiदगी फोनसु पाइबे यारो अदुगा युम मसदगी मपान थोपसु यारो असुमना मबुंगना हाइदुना युम अदुदा फाजिनदुना थमकी हाइना पुलिसता कोमलना मयक सिंहना तमलमी पुलिसना हेरकी ओ मलबीर सिंह नंगना करमना राहुल से हातपनो आयुने नंगना खुनेक तोरगा हातपरो इंस्पेक्टर नखोइना पामबदो इंगोंदा दो अइबु फुगेरा हातकेरा नखोइना पामबदो इंगोंदा तोबियु अदुबु अइना मदु तौखिदे अइ खंगदे हारिदना अइना मदुमा पांगथोखिदबनिना अइना तौखिदे हाइबो वाफमसिदगी हेना लेति मसिगी मतुंग मचानो पाम मंजिना इंस्पेक्टर कोमलगे वाफन पुंबा अचुंबा गाक्तने अदुबु अइना मागी खंगनबा नुपा अदुगी मायोक्ता लेखि अदुबु नुपा अदुदी नोंमतसु अखुना उखिदे कोमल मसामंगना महक लुहोंगबा तारबदी नुपा सिगा लुहोंगनी हाइबो वाफमसे अखोइदा हाइरखि मसिगी मतुंगदगी अखोइना अनम कल्ली लमकेट लबाई हाइदुना महकपु थबक तोहनखिबनी मसि खक्ता नते महककी मोबाइल अखोइना पाहिनखिदे युमदगी अखोइना थोहनखिदे मंजेत नुपादो इमुंग अमदा थवाई अहुम थाकलिबा नुपान सुमनतगी चही 15 गी मनुंगदा मसागी खोंफम अमा लेपनबा सिनजबा मियोय मनी अमदी सुबा नुम कनबा
ꯃꯁꯥꯒꯤ ꯃꯔꯥꯏꯕꯛ ꯃꯁꯥꯅ ꯂꯦꯞꯆꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯀꯣꯃꯜꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏꯗꯤ ꯏꯆꯥꯐꯨ ꯁꯦꯟꯅꯕꯅꯤ ꯔꯥꯍꯨꯜ ꯍꯥꯏꯔꯤꯕꯁꯤꯒꯤ ꯋꯥꯐꯝꯒ ꯑꯩꯈꯣꯏꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗꯨꯒ ꯑꯩꯈꯣꯏꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯋꯥꯐꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯆꯠꯍꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯀꯣꯃꯜ ꯀꯞꯆꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕ ꯔꯥꯍꯨꯜ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁꯇ ꯋꯥꯐꯝ ꯈꯔ ꯇꯝꯅꯅꯕꯒꯤꯗꯃꯛ ꯀꯣꯃꯜ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯀꯣꯃꯜꯅ ꯍꯥꯏꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯏ ꯔꯥꯍꯨꯜꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯋꯥꯕ ꯌꯥꯝꯅ ꯄꯤ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯗ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯔꯥꯍꯨꯜ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯑꯩ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯗꯣ ꯗꯟꯗꯤ ꯐꯪꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯏꯕꯨꯡ ꯃꯟꯖꯤꯠ ꯑꯃꯗꯤ ꯑꯩꯒꯤ ꯕꯕꯥ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯃ ꯍꯥꯠꯄ ꯉꯝꯂꯣꯏ ꯃꯈꯣꯏꯗꯤ ꯇꯁꯦꯡꯅ ꯔꯥꯍꯨꯜ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯨꯝꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯍꯤꯇꯦꯁꯁꯨ ꯆꯤꯡꯅꯗꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ ꯀꯣꯃꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯆꯤꯡꯅꯗꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯦꯁ ꯄꯥꯏꯔꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯊꯪ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ ꯑꯅꯧꯕ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯈꯤ ꯅꯧꯅ ꯂꯥꯛꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁ ꯑꯃꯗ ꯍꯥꯏꯈꯤ ꯅꯔꯦꯁ ꯀꯦꯁ ꯑꯁꯤ ꯅꯪ ꯄꯥꯔꯕ꯭ꯔꯥ ꯌꯦꯁ ꯁꯔ ꯑꯩ ꯂꯣꯏꯅ ꯄꯥꯖꯔꯦ ꯂꯣꯏꯔꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯍꯤꯇꯦꯁ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯈꯣꯏ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯊꯕꯛ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯁꯨꯔꯁ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯄꯨ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯔ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯍꯥꯏꯕ ꯀꯣꯃꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯐꯣꯟ ꯀꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯂꯒ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇꯗꯤ ꯐꯪꯕ ꯉꯝꯈꯤꯗꯦ ꯁꯔ ꯅꯔꯦꯁ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯦ ꯃꯤ ꯍꯥꯠꯄꯅꯤ ꯃꯔꯗꯔ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯤ ꯑꯁꯦ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯇꯥꯏ ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯆꯃꯝꯅꯍꯜꯂꯤ ꯌꯦꯁ ꯁꯔ ꯃꯁꯤ ꯁꯨꯁꯥꯏꯠ ꯑꯃꯗꯤ ꯅꯠꯇꯦ ꯌꯦꯁ ꯁꯔ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇꯁꯨ ꯔꯥꯍꯨꯜ ꯃꯈꯣꯔꯤꯗ ꯊꯥꯡꯅ ꯂꯦꯟꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯗꯥꯛꯐꯝ 4-5 ꯂꯩ ꯁꯔ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤ ꯕꯦꯒꯇ ꯌꯥꯎꯈꯤꯕ ꯂꯨꯄꯥ 10,000ꯗꯤ ꯌꯥꯎꯔꯝꯗꯦ ꯁꯔ ꯅꯔꯦꯁ ꯃꯅꯥꯎꯅꯨꯄꯥ ꯁꯨꯅꯤꯟꯅ ꯃꯌꯥꯝꯕ ꯁꯤꯕ ꯃꯇꯝꯗ ꯀꯔꯤ ꯇꯣꯡꯖꯕ ꯂꯩ ꯁꯔ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅ ꯃꯌꯥꯝꯕꯕꯨ ꯃꯥꯡꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯟꯒꯗꯕ ꯃꯥꯟꯗꯦ ꯁꯔ ꯑꯗꯨꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯣ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯕ ꯃꯤꯁꯤꯡꯗꯣ ꯍꯤꯇꯦꯁ ꯑꯃꯗꯤ ꯁꯨꯔꯁ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯄꯥꯎ ꯄꯤꯀꯣ ꯃꯈꯣꯏꯗ ꯅꯧꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯪꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯌꯦꯁ ꯁꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯍꯤꯇꯦꯁ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯍꯤꯇꯦꯁ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯕꯛꯇꯨ ꯀꯝꯗꯧꯔꯤꯒꯦ ꯏꯟꯁꯄꯦꯛꯇꯔ ꯊꯕꯛ ꯑꯗꯨꯝ ꯇꯦꯛ ꯍꯣꯠꯅꯖꯔꯤ ꯅꯪꯒꯤ ꯊꯕꯛꯇꯨ ꯌꯥꯝ ꯀꯥꯟꯅꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯟꯁꯄꯦꯛꯇꯔ ꯄꯨꯝꯅꯃꯛ ꯔꯥꯍꯨꯜꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯤꯌꯥꯔ ꯈꯔꯗꯤ ꯃꯅꯥꯎꯅꯨꯄꯥꯗ ꯑꯗꯨꯝ ꯄꯤꯔꯤ ꯑꯩꯅ ꯃꯅꯥꯎꯅꯨꯄꯥ ꯁꯨꯅꯤꯗꯨꯁꯨ ꯄꯥꯔꯠꯅꯔ ꯑꯣꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥꯅ ꯋꯥꯐꯝꯁꯤ ꯌꯥꯗꯦ ꯑꯣ ꯔꯥꯍꯨꯜꯗꯨ ꯅꯣꯏꯅ ꯍꯥꯠꯂꯒ ꯃꯅꯥꯎꯅꯨꯄꯥꯗ ꯄꯥꯔꯠꯅꯔ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯧꯕ ꯅꯣꯏꯗꯤ ꯌꯥꯝ ꯀꯥꯟꯅꯔꯦꯅꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯔꯥꯍꯨꯜꯅ ꯑꯗꯨꯝ ꯄꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯣꯏ ꯃꯍꯥꯛꯁꯦ ꯑꯩꯅ ꯇꯝꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯂꯩ ꯑꯩ ꯃꯤꯒ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯩꯇꯦ ꯑꯩ ꯃꯤꯒ ꯉꯥꯡꯅꯕ ꯍꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯕꯤꯖꯤꯅꯦꯁꯇ ꯑꯩ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯍꯩ ꯃꯍꯥꯛ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯕ ꯌꯥꯝꯅ ꯍꯩ ꯃꯃꯩꯊꯪꯗ ꯑꯩ ꯊꯕꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯒ ꯁꯦꯟꯐꯝ ꯌꯥꯝꯅ ꯄꯤꯗꯨꯅ ꯃꯥꯒ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯩ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯤꯖꯤꯅꯦꯁ ꯑꯁꯦ ꯈꯔꯗꯤ ꯋꯥꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯔꯥꯍꯨꯜ ꯂꯩꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯣꯏꯗꯕꯅꯤ ꯃꯁꯤꯗꯒꯤ ꯍꯤꯇꯦꯁ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯆꯠꯍꯟꯈꯤ ꯑꯃꯗꯤ ꯁꯨꯔꯁ ꯑꯃꯨꯛ ꯍꯟꯅ ꯑꯃꯗꯤ ꯁꯨꯔꯁꯀ ꯎꯅꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯀꯦꯁꯟ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯊꯤꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯔꯁ ꯍꯥꯏꯔꯤꯕ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯀꯧꯈꯤꯔꯝꯃꯤ ꯐꯝꯃꯨ ꯁꯤꯗ ꯐꯝꯃꯨ ꯏꯟꯁꯄꯦꯛꯇꯔ
ꯑꯩꯗꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯕꯁꯤꯡꯗꯨꯅ 인터로게이션 ꯇꯧꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯆꯨꯝꯅ ꯑꯗꯨꯝ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯍꯪꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯦ ꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈꯛꯇꯪ ꯄꯤꯌꯨ ꯈꯪꯉꯕ꯭ꯔꯥ ꯍꯥꯟꯅ ꯍꯪꯕꯗꯨꯅ ꯍꯥꯟꯅ ꯍꯪꯕ ꯍꯧꯖꯤꯛ ꯂꯥꯛꯂꯤꯁꯦ ꯁꯤꯅ ꯃꯔꯝ ꯑꯃ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯔꯥꯍꯨꯜꯗ ꯀꯣꯜ ꯇꯧꯏ ꯍꯥꯏꯕꯁꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯄꯨꯡ 3ꯗ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩ ꯅꯆꯤꯟ ꯊꯤꯒꯅꯨꯅꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯀꯣꯜ ꯇꯧꯕꯗꯨ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯂꯣꯀꯦꯁꯟ ꯁꯤ ꯂꯩꯔꯦ ꯁꯤꯁꯤ ꯗꯥꯀꯤꯋꯜ ꯚꯤꯂꯦꯖ on the spot ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯔꯥꯍꯨꯜꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯔꯥꯍꯨꯜꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯀꯔꯤ ꯇꯧꯔꯤ ꯔꯥꯍꯨꯜꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯂꯣꯀꯦꯁꯟ ꯑꯣꯏꯔꯒ ꯅꯪꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯕꯒꯤ ꯃꯔꯝ ꯀꯔꯤ ꯔꯥꯍꯨꯜꯅ ꯁꯤꯔꯤꯕ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯍꯨꯜ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯃꯨꯊꯠꯈꯤ ꯑꯗꯨꯕꯨ ꯂꯣꯀꯦꯁꯟ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤ ꯐꯣꯟꯗꯤ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯖꯂꯟꯙꯔꯗ ꯂꯥꯛꯈꯤ ꯀꯔꯤ ꯆꯦꯅꯤꯡꯉꯥꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯣꯏꯗꯕ ꯉꯥꯡꯉꯁꯨ ꯁꯦ ꯂꯣꯀꯦꯁꯟ ꯁꯤ ꯎꯔꯦꯗꯅ ꯁꯤꯗꯗꯤ ꯃꯤꯅꯝꯕ ꯌꯥꯔꯔꯣꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯐꯨ ꯅꯔꯣꯜ ꯆꯨꯝꯅ ꯉꯥꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯌꯥꯝꯅ ꯂꯩ ꯅꯈꯣꯡ ꯅꯈꯨꯠꯇ ꯄꯨꯜꯂꯒ ꯏꯁꯤꯡ ꯍꯩꯔꯒ ꯈꯣꯡꯈꯥꯗꯨꯗ ꯆꯩ 500 ꯀꯟꯕꯗꯅꯦ ꯁꯤꯈꯤꯕ ꯅꯙꯧ ꯐꯥꯎꯕ ꯎꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯑꯁꯦꯡꯕꯗꯨꯅ ꯍꯥꯏꯌꯨꯅꯦ ꯁꯔ ꯑꯁꯦꯡꯕꯅꯦ ꯑꯩ ꯏꯁꯥꯃꯛꯅ ꯔꯥꯍꯨꯜ ꯑꯩꯅ ꯍꯥꯠꯄꯅꯤ ꯋꯥꯠ ꯅꯪ ꯅꯁꯥꯃꯛꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯌꯨꯅꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯗꯨꯅ ꯃꯥ ꯊꯕꯛ ꯇꯧꯈꯤ ꯑꯩꯅ ꯆꯪꯖꯐꯝ ꯄꯤꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯑꯩꯒꯤ ꯄꯨꯛꯅꯥꯛꯇ ꯃꯍꯥꯛꯅ ꯊꯥꯡ ꯌꯦꯞꯇꯨꯅ ꯑꯩꯒꯤ ꯄꯨꯛꯅꯥꯛꯇ ꯊꯥꯡꯅ ꯊꯤꯟꯕꯒꯨꯝꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯊꯕꯛ ꯁꯨꯕ ꯍꯩꯔꯛꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯑꯣꯏꯔꯛꯈꯤ ꯃꯈꯨꯠ ꯌꯥꯝꯅ ꯅꯥꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯈꯟꯈꯤ ꯍꯣꯏ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯃꯍꯥꯛꯅ ꯑꯣꯏꯔꯝꯕ ꯃꯔꯝꯅ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯁꯤꯈꯤ ꯑꯩꯒꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯊꯕꯛ ꯇꯣꯛꯅꯈꯤ ꯑꯩꯒꯤꯗ ꯌꯥꯎꯔꯝꯕ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯕ ꯍꯤꯇꯦꯁ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯊꯥꯒꯤ ꯇꯣꯂꯣꯞ ꯗꯕꯜ ꯄꯤꯗꯨꯅ ꯍꯦꯟꯅ ꯄꯩꯁꯥ ꯄꯤꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯆꯤꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯃꯥꯏꯊꯤꯍꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯤꯇꯥꯄꯨꯔꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯅꯥꯕ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯈꯤ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯧꯔꯨꯔꯒ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝ ꯂꯥꯛꯑꯦ ꯊꯕꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯨꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯦ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯈꯥꯡꯈꯤ ꯑꯃꯗꯤ ꯑꯩꯅ ꯗꯥꯀꯤꯋꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯃꯗꯤ ꯃꯤ ꯎꯗ꯭ꯔꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯑꯩꯅ ꯊꯥꯡ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯑꯩꯅ ꯊꯥꯡꯗꯨꯅ ꯂꯦꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯈꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯄꯨ ꯃꯍꯥꯛꯅ ꯇꯨꯝꯅ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯩꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯥꯡꯅ ꯊꯤꯟꯖꯤꯟꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯩꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤ ꯑꯩꯅ ꯊꯨꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯤꯕꯦꯛꯇ ꯌꯥꯎꯔꯝꯕ ꯂꯨꯄꯥ 10,000 ꯑꯩꯅ ꯂꯧꯊꯣꯛꯈꯤ ꯑꯁꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯄꯨ ꯃꯥꯏꯊꯤꯍꯟꯕꯒꯤꯗꯃꯛ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒꯤꯗꯃꯛ ꯅꯪꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯔꯝꯕ ꯃꯤ ꯑꯗꯨ ꯐꯥꯎꯕꯗ ꯅꯪꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ ꯂꯩꯕꯥꯛ ꯑꯁꯦ ꯑꯥꯏꯟ ꯂꯩꯕ ꯂꯩꯕꯥꯛꯅꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕꯁꯨ ꯐꯅ ꯌꯥꯝꯅ ꯆꯣꯟꯊꯔꯕꯁꯨ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯅꯈꯣꯏꯅꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯥꯏꯟꯒꯤ ꯈꯨꯠꯇ ꯇꯥꯗꯨꯅ ꯅꯈꯣꯏꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯔꯖ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛꯄꯤꯈꯤ ꯋꯥꯅ ꯍꯧꯖꯔꯛꯄ ꯍꯨꯃꯥꯡ ꯃꯜꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯛꯄ ꯔꯥꯍꯨꯜꯒꯤ ꯄꯨꯟꯁꯤ ꯏꯆꯝ ꯆꯝꯅ ꯃꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯀꯥꯏꯅꯕ ꯃꯃꯥ ꯃꯄꯥꯁꯨ ꯀꯥꯏꯅꯕ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯔꯛꯄꯒꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯂꯤꯕ ꯅꯨꯡꯒꯤ ꯏꯆꯦꯜ ꯑꯗꯨꯅꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯑꯗꯣꯝꯅ ꯂꯦꯞꯄꯤꯌꯨ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝꯅ ꯂꯦꯞꯂꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯔꯥꯟꯕ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝꯅ ꯁꯧꯒꯠꯂꯕꯗꯤ ꯅꯣꯡꯃꯗꯤ ꯑꯗꯣꯝꯁꯨ ꯆꯩꯅꯥ ꯑꯁꯤ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯔꯥꯟꯕꯗꯤ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯥꯏꯔꯕꯁꯤꯡꯕꯨ ꯁꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯄꯨ ꯋꯥꯡꯅ ꯄꯨꯈꯠꯅꯅꯕꯒꯤꯗꯃꯛ ꯑꯗꯣꯝꯁꯨ ꯁꯧꯒꯠꯄꯤꯌꯨ
Sanalepak Kangleipak Iramdamna Yaifari. Ngasigidamukta di James Haigurjamna tabiribasingbu amukana khurumjari.